ꯑꯍꯥꯟꯕꯗ ꯍꯛꯁꯦꯜꯒꯤ ꯄꯥꯎꯗꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯕꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤꯕ AstraZeneca ꯑꯃꯁꯨꯡ Oxford University ꯄꯨꯜꯂꯒ ꯄꯨꯊꯣꯛꯈꯤꯕ Covishield ꯚꯦꯛꯁꯤꯟꯒꯤ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄ ꯂꯩꯅꯥ ꯍꯥꯏꯕꯗꯤ Thrombosis with Thrombocytopenia ꯁꯝꯅ ꯍꯥꯏꯔꯕꯗ TTS ꯒꯤ ꯃꯇꯥꯡꯗ Expertsingna Kari Hairi ꯍꯥꯏꯕꯗꯨ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯃꯤꯂꯤꯌꯟ ꯀꯌꯥꯅ COVID-19 ꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟꯊꯦꯡꯅꯕꯗ ꯃꯔꯨꯑꯣꯏꯕ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯏꯔꯤꯕ Covishield ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯈ꯭ꯔꯦ AstraZeneca develop tꯧꯈꯤꯕ ꯑꯃꯁꯨꯡ Serum Institute of India ꯒꯤ ꯂꯥꯏꯁꯦꯟꯁꯀꯤ ꯃꯈꯥꯗ ꯄꯨꯊꯣꯛꯄ Covishield ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯇꯤꯀꯥ ꯊꯥꯅꯕ ꯍꯣꯠꯅꯕꯗ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯈ꯭ꯔꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯇꯣꯞꯄ ꯍꯤꯗꯥꯛꯁꯤꯡꯒꯨꯝꯅ Covishield ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄ ꯁꯥꯏꯠ ꯏꯐꯦꯛ ꯂꯩ ꯍꯥꯏꯅ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯤ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄ ꯁꯥꯏꯠ ꯏꯐꯦꯛ ꯑꯗꯨꯗꯤ Thrombosis with Thrombocytopenia Syndrome ꯅꯤ TTS ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ Expertsingni matungina TTS haibasi blood platelet nembaga loinana blood vesselsingda blood clots torapa adubani masi akaknaba makhalgi vaccine sizinaraba matungda yamna tangna thokpa casesingda thoi medical expertsingni matungina adenovirus vector vaccine sing haibadi Covishield gumba asi phibam asiga yamna tangna mari lainai the World Health Organization WHO na TTS bu yamna tangna thokpa aduga yamna sathiba amasung punsida kudong thiningai oiba ama oina phongdokhi TTS ki layong singdi severe headache kok yamna kanna chikpa blur vision mit sengna udaba difficulty breathing sore honba waba chest pain thawak naba leg swelling khongda pongkhatpa severe abdominal pain puk yamna kanna naba masida piriba layong sing asi atopa lainagi layong singa manaba maramna layong sing asi thengnarabasu Covishield side effect TTS ni haiba kiningai oide tabu masi mari leinaba doctor singa tanabana khwaidigi afaba oigani AstraZeneca gi admission TTS ki kudong thiningai oiba asi yamna nemlabasu masigi matangda khangba asi yamna maru oi hojik chathariba wakat amaga mari leinaba while sangi che sang singda AstraZeneca na Covishield da yamna tangna thokpa case singda Thrombocytopenia Syndrome ga loinana Thrombosis thokanba yai haina yajakre adum oinamak masi aimgi oiba marakta company masamak-tagi lakhibana maram oiduna yamna maru oiba maram ama oikhi hojik masi karigi maru oiribano AstraZeneca gi pau asina maru oina Covishield kapkraba miosingi damakta wakhal waba hengat hanbi yai maram aduna mari lainaba phibam adu khangnaba kudong thiningai oiba amasung kanabasing adu yengsenba asi yamna maru oi masigi matangda wafam khara thamjari rarity of TTS studies amana takli madudi ahanba dose million amada TTS ki chawrakna case 8.1 gi changda lei haina takli amasung anisuba dose million amada case 2.3 lei haina takli masina takli madudi TTS thengnabigi chang asi yamna nemi maram aduna mipung khudingmakna masigi matang asida karisu mipainingai oide benefits of Covishield na COVID-19 gi case sing hospitalized tauba amasung sibagi chang hantahalle hariba vaccine asina nasabu amasung atopasingu virus asidagi ngakthoknaba khwaidagi kanaba pambai oiduna leiri na kari tawgani kariguma nahakna TTS natraga Covishield gi matangda wakhal waba ame hekta leirabadi doctor amaga wari sanabiyu makoina nahaki khudong thiningai oiba maram sing yengsinba amasung awaba wakhal sing kokhanba yai masida khannagadaba maroiba wafam khara piri naki medical history akangnaba condition kharana blood clot tawbagi khudong thingai oiba adu hengat hanba yai layong sing TTS ki layong sing adu khangbiu amasung kariguma nahakna madigi manungda ama hekta thengnarabadi khudakta ana layengi tengbang lobiyu vaccination gi kanaba TTS ki yamna tangna thokpa khudong thingai oiba asiga vaccine kapagi achouba kanaba singa changdamnabi hojik oiriba paugi phibamsi AstraZeneca gi pau asina TTS ki matangda amuk hanna khana naina khiba oiramba yai adubu Covishield gi section thorang amasung kanaba ki matangda scientific oiba yanaba adu mapangal kangkhalakli arobada Covishield asi masing thingamdraba punsi kangraba safaba amasung kanaba tika thanaba vaccine amani vaccine asigi yamna tangna thokpa TTS side effect leirabasu vaccine asigi kanaba asina kudong thiningai oiba sindegi kanaba heli kariguma nahakna wakhal waba leirabadi naki doctor ga wari sanabiyu I pau piduna amasung
ꯑꯀꯨꯞꯄ ꯋꯥꯔꯦꯞꯁꯤꯡ ꯂꯧꯗꯨꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯡꯕꯨ ꯉꯥꯛꯊꯣꯛꯄꯗ ꯃꯈꯥ ꯇꯥꯅ ꯃꯥꯡꯖꯤꯜ ꯊꯥꯕ ꯌꯥꯏ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯊꯦꯡꯛ ꯌꯨ꯫